अहानमक्तदा मयाम तरामना ओक्सरी ngarang numidang uram da phong gi pandam pauchi dagi marui bakra lokachara manipur circle news ke mai kai dagi myang gudamak ta paudam jari ahan bada august kul humdoi dagi NIS 37 da matam kaktaba economic blockade ko khre pathuk jari tawbam village phauduna seliba irang turel mathakta sariba four lane RCC thongna sokhalaba mafam singi khunja singna lengak ta taliba demand sing thabak ta onthok trabati lakliba august ki tang kul humdoi gi ahing nong yai dagi National Highway 37 Impal Jiribam lambi da matam kaktaba economic blockade chatharagani haina None district ki manung channa leiba tawam khulgi khunja singna lauthokre tawam village authority dagi phangba paw gi matung inna hiram asiga mari leinana lengak amadi NISIDCL da memorandum pisin ban leikrabani adubu ngasi phawba lengak na thabak amata lakholak palaitri NISIDCL na regional office ki executive director da tawbam khulgi khunja singna pisin khiba memorandum aduda palliba wakat singgi manungda thong asi sanaba lambi kakpada yaukraba imung singda pifam thokpa compensation pithokpa tawbam khul amadi gongram khulgi soklaba lambi sing semba irang turelda tasenduna lairiba valley bridge ase lauthokpa amadi pillar haibada sangkhiba lengoi reimburse tohonba haiba wafam yauri Talibo wakatsing asi hayeng phawagi manungda lengakna thabakta onthoktrabadi August ki kulhumdoidagi economic blockade ki khongjang changsilagani haibo wafam su thamnakli makhataba paw Chin state hapchulakpada senaba mioi singgi mathakta numit mangani gi manungda action lawgadabani kokomi na hairi North Eastern Council NEC gi vision plan disingani ni futaret ki draft document da leibak asigi mafam amatada Laitaba Chin state hapchulakpada senaba mioi singgi mathakta chapchaba action lawgadabani numit mangani gi manungda committee semduna lengakna legal action lawdrabadi miyamga loinana makhal makha gi khongjang changchilagani haina coordinating committee on Manipur integrity kokomina phongdorakli lamphel da laiba committee asigi office ta ngasi pawmi singa unaba amada kokomi gi coordinator Thoksom Somarendrona phongdokhibada leibak asigi mapandagi jangsilakpa illegal immigrants singa akan balan thengnaringaida semjin sajinba thodok-sing thoklakpa leptri NEC gi vision plan lisingani nifutaret ki draft document da Chin state of Manipur haina palamba amadi India gi mafam amatada laitaba Chin state hapchulakpa asimak taraina lawde soiba yadaba mafamda thengkhang kayada sohalakpa asimak tawge yauna tawba thawongni haina lawi leibak asigi oina kumja lisingani nifutaret phawbagi manungda paikhat kadaba aruba thabak thorom singi marakta asigumba aranba wafam hapchulakpa asimak Manipur gi tampak ki mioi singda akiba phawan bani haina lawi thawong asida senariba singi mathakta lairiba laingak asina numit mangani gi manungda committee semduna legal action lawudabani karigumba action lawdrabadi miyamga loinana kokomina akan makhongjang changsilagani haiki Magna Makataraduna Mamangdasu Manipurgi International Airport ta Lamka Haiba Wafam Pansilambagi Wathok Laikrabani Asigumba Soifam Toktaba Technical gi Asoiba Kaya Toklaba Phawba Action Lokhatana Tumina Laisinba Asina Manungda Kari Lairibano Haina Miyam das Jingnaba Pokalle Samam Naba Mayam Asina Center Amadi State Laingakna Kokhanbam Thoi Masidanatana Khongthang Kyada Thangjing Chingbu Thangting Haina Ming onthok patanatana central government gi scheme singda mori gi mafam kya dasu lamamim ongthok lambagi wathok leikrabani nambol leimaram gi isim kom da leiba chiru kharam amadi aimol phurup ki mioi singi aadhar card ki maningda hakip haprabadi lenga ki chakthung phanghande haibagi wathok su leikrabani loinana asigumba soifam thoktaba thabak thorom kya da atamnana Sohen magum chatharak liba thawong sing asida senaba singgi mathakta center amadi state laingak na thubada matik chaba action lawgadabani soifam thoktaba soiba asigi damakta NEC da explanation call kaunaba athubada zerol haragani matam chana sairak pidrabadi tungda lamdam narakani haibasi laingak asina so khangpham to I haiki